Lei Hingkhol gi Khunja Singna government na Eviction Tougani Haina Thoklakpa order bu Pendaba PHONGDOKTUNA MEEYAM gi OIBA MEEPHAM ama PANGTHOKKHRE hiramasigi matangda aikhoi gi paumida khun adugi khunja mana phongdorakpada Lei Hingkhol da khundariba Khunja Singna si lisingamaga chamapan nimfuda MEEYAM na hangoina launaba leprosi leinana naraba singi leifam amani makhoi sing adugi chada nauda sandoraktuna khunnadu ngasi fawba lerakpani aduba lenga ki order matung inna tang mari fawbada Khunja Sing khun thadoknaba amadi eviction hauragani haina order tholakpada Pendaba phongdorakli loina makhoi gi hak Mangba yaroi maramaduna lakadaba khudingmak thengnanaba sem sare heba wafam su thamlakli kon haiba jaga se koi 1940 da leporsina naraba mayamna hangoi tu kasana leiraba anaba singi leifam ama oirami masida leiba hujik hawragli banha singse makoi gi sada naudanga tani ado ai hujik ai koina Lei Hingkhol asida leiraiba se haidi leporsigi sada nauda oina kunda leitaraga bafam sida matam sangna leiraba sigi matang se yamna nungaijade haibadi mioiba moina aikoi prajagi yai phanabagi damakta Praja mayamna semaga thamgraba high court asina justice choriba asina aikoi gi right karimata yengbidana aikoi mioi khara khunda jariba yamna samna hingjaba mafam asida makoina aikoi bu eviction tawraga thokina nabagi damakta hanjin aikoi da sumaina tawrakpase aikoi yam nuaijade aikoi gi human right ki damakta aikoi se lep kani haina aikoi apunba thajaba go loinana aikoi sumaina thaurang amadi aikoi gi thaunaga loinana masi thengna jaba pam hauzik aikoi gi kunsidagi aikoi chatloi aikoi gi matik chaba khetri puran pibi gani haina wasaki bada makoina thungandrabanina aikoi makoi gi promise to aikoi da madu thungan balai ki dabanina sahi lisang sin aikoi baki khang mayam amga loinana aikoi se thambigre aikoi gi right mayam am matkre hauzikti aikoi gi yumpham aikoi gi lei lisang sin sahi chama gi mathakta pari puri kya ga loinana mafam sida leiklaba aikoi se aikoi pata pai ba pame ba maram di sigi yamna important were isa se school tamma matamda aikoi any che san ama office tagi tamma matamda aikoi jam disturb oire aduga aikoi hingbagi similon da su aikoi pata leitabani any hingnana ba aikoi gi loan ama tawraga aikoi gi business ama haujage hairaga su masina pomnamag sina aikoi gi hingbagi right se udabadang tawre any government gi facilities sing se aikoi phangde housing loan phangde sanitation phangde water phangde aduga electricity gi khudong sadama mayama bekthana aikoi ngasi leirabasu aikoi haibadi masigi fight se tawna bagi damakta aikoina matam chupda honaraga lai haidi thengnaraga lai ko masi khudong sada ba aikoi da thengna matam it's really pain adu aikoi future se udaba dongna tawrai isai sum hai tamba phangak taba mayam sida adu hujikti aikoi really masi gi damakta thengnarage haina koi gi mayo khudong sada ba mayam se aikoi phangdaba yade aikoi tawdaba yade